Abang ama tawbada daite yaw na mapung phana tawbagi culture status da laitaba daw na tawri haina se minister nongthoma berena pendaba phongdoraki framework agreement da kari yaw ki khangge haina se minister na phongdokiba wafam adu daite yaw ga wafam ni haina kai khangam na phongdokre ILP की बिल पुथोकनी हाइना लाइगांगा डिसेंबर 9 फाउबद लाउथोक्त्रबदी अकन मखोंजंग संगसिलगनी हाइना सिंगतम अपुनबा पीपल्स कन्वेंशन वारेप लौखरे मणिपुर बु प्री मर्जर पॉलिटिकल स्टेटस ता हंजिन हनबा वारोल तरे जावबा मेमोरेंडम अमा सरकारना सेंटर द पिसिन गदौई मणिपुर की पुवारी दा अहानबो इने एसडीसी सिंह की पोस्टिंग इमा फम लॉटरी तौगुना मसा मसादा खलहंख्रे अमसों इंटरनेशनल मार्केट ता लुपा करोड़ 3 का लाख बुदा होइगदा बसना के बिस्किट सामग यांखै निपान कस्टम्स डिवीजन इफालना फागतपा ngамख्रे मैम बुखरमजरी अदोमनी एमबीबस इम्पैक्ट न्यूज़ नि आई के थक्सोमना हुजे पुंसा सिफावगी मरुब पाउसिंग म्यामदा पिसरी थबक अमा तौबा मतमदा तौरिबा थबक अदुगी दायित्व लौरिबा मियोइसिंगना मपुंग फाना सोल्यूशन पुरक्त्रि फावबा थबक तौबगी कल्चर स्टेट असिदा लैथबदौना तौई फॉर्मेलिटी कायदना थबक तौबगी महुता पंगलै लैबा पंगतौ तौसिनबदौना लाकबा असिना स्टेट असि मांग थाना सत्पंगमदबनी सौखटपा मणिपुर अमगिदबा दायित्व लैना थबक तौबा ngama मियोइ संगी हाइना से मिनिस्टर नोंथोना बिरेना फोंदोखरे वाफम असी ngasi Manipur State AIDS Control Society Max na sinduna first MR da pangthokpa World AIDS Day thoramda phongdokhibani thoram masi ke thoiba mitunglen oikiba se minister na tamthirba laina ama oriba hepatitis C test taunaba machine mathang sahi gi January thadagi thamnaba laingak na honari haiki anoba laingak lakpadagi mayai kabani sage mayokta akanba drive kaya leptana satharakli drive asigi manung sanna nisada laisura ba mioi kaya fagatki Laibak asigi misam ama oibagi fangfam thokpa chap chaba hak phangan bai basi anoba laika asigi maroiba pandamni miyamda thengnaba pendaba sing tha khudingi tang 15 da pangtholiba miyamgi numit amadi CM secretary ta hangliba grievances cell da report tobiu AIDS ka sagonadana hingliba miyoi singbu wakal hanthadana samana miyengdi yengminasi government hospital abadi private hospital da laiba machine gi mathau sab manarabasu government hospital da laiba machine na result fattabagi pau ama tatna taribasi thogandana ba bhagna doctor sing da appeal tawki mima nadra ba haitare solaba victim moiraba mayam du dam hona ot ni logam du di adu mayam du yengna bani government sigi oina usi anti corruption cell hangiba grievance cell hangiba adigi social welfare da women singi call free center hangiba Sigi mayam se da noi timely information piyo. I want the I grievances the complaint. I want the mi orkane next day da. Ado next day da madu complaint la ko initiative. Ano kitang sense mag tawse na ko hono jabani. Ano ba government sigi ko gi pandam karsunate miyo human touch mi pung ko dimak miyo gi ବ୍ୟବହାର ga loina human touch biba mi amagi mi man phangam thupa hak ga do phajana phanganba Manipur asi lebak asi oina HIV AIDS positive oiba mi gi masing yamna leram labasu sahi khara sida hantharakpa ngamlakli haina thoramas ki president oikiba health minister el jentha kumana phongdokhi mi oibana himki lambida soba yengna ba oiba HIV AIDS hariba laina asi tagi lapthok na ba max na symptom ani da kan honari haiki mahana makha taraduna matam amada heroin number 4 kapa mi oi singbu matam gi sanabi yawbugumna khanaram labasu ngasidi miyam puna wakan taminatana laina asidagi ngakthoknaba honaba matam oire laina asiga sagonari ba mioi singnasu wakal hanthafam thokte common disease amani haina khandokpiu matam amada laina asina sagonari ba mioi singbo miyamna hanthana yengnaram labasu ngasidi laitre masana masabu hanthana khanbani haina hainingi masi tawdana ba honaba sangi haina mahana phongdokhi right to health haiba team da pangthokhiba thoramada da max ki makha da laiba
Tongan tongan ba NGO singi volunteer singi oiba miyam da pausel pi bareli amasu singjamai how ground degi haurga fast ever tamna sakhi loinana tongan ba NGO singi volunteer singna sajaba mati pothok pa polam kaya yon ba stall sing hangdona miyam ge puning sing sinki tharong sorga moina food testing laboratory gi gari amasung nutrition ki matang da iba pink book haina mingthon balairik amasu minister na phongki Manipur to bung tok de mam si di kama to any common disease at my tong da khlo bung to ya to socialist ma ji matama da yam na kan to wi wa ne to hoji ti kama to da koi socialist my question jama koi almost like tre to like bum tok te to ga lai ri ne khan ba su lan ge ni kan gyam ta tri e vero into kang bu sin da masa ma than tan mi ne pi ba makli socialist ma na te ai na socialist ma lehan je pa di na ai da mind talk ai di ma to interpret tong ni ita adi sana guilty conscious pong oi do ba ha ta adun madu gu masing se ma si tong dana na ba makhoi da hona bi ba khoi na hai bi ba asi ma changi District AIDS Prevention and Control Unit Imphalis na susindona World AIDS Day ki thoram pangthokre borom pata laiba se medical officer Imphalis ki complex ta pangthokhi thoram adu da tongan ba school gi mahiroi sing so saruk yaki right to health haiba wakalon na se da yumpham oidana pangthok laiba World AIDS Day ki thoram asika mari laina na haukiba November kuma panda pangthokhiba painting competition da makopa thang takraba sing da su mana matum yen thokhi World AIDS Day ki thoram asika mari laina na impact news ka unadana wari sabda District AIDS Control Officer Imphal East Dr. N. Romola na phongtorokpada AIDS na naraba mioi singbu hanthana yengbiba tati tawoi biba amadi nongna bibi ki thong sing asi tawroidabani makhoi su mioi bani hidak saina sadana masam u phana miyam gi marakta lehenna ba ikoi pumna bangna so honagadabani haiki AIDS na naduna sigraba mayam singbo koina ngasi gi numit asida ningsingba amadi ai sai biga sagona raga leiriba mayam sing sida masama u phana leina ba makhoidagi atopa amada sandoktana ba akoina mayam da biba paujel amaga loina na akoi World AIDS Day si pangthok saban stigma and discrimination siga loina na mayam sing sina thorak pagi changse ikai ba nungai taba fear si leibani na losan dana leigiba general population si dei sida tapna koi sandorak pagi changse yamna aduna koi moibu hanthana yengbidaba makoi gi pukning thogat piba makoi su mi amani laina mayam singsiga chapmanai ART saraga phajana leiba ngamba laina amani free and frank ta mayam loina laiminna bana chumi More da su kuntrarak su boina malengi AIDS ki numit pangthoktuna AIDS muthalasi haina paujel puba khongsat abasu satki malengi AIDS ki numit adu Organization for Salvation of Men Osom New Generation Dedicated People's Union amasung OSD na sindra pangthokibani More town da laiba Osong gi office ta gi haukiba khongsat aduna Indo Myanmar Friendship Gate fauba sakhi khongsat adu loirba matung red ribbon thetpagi campaign amasu pangthoki amaromda Medicine Sans Frontier na su more post office mamangda street show ga loina na malem gi AIDS numit pangthoki street show adu da aisabi haiba mai ase mioi bada karam na sanglai karam na ngak thokani haiba poktak sing miam da khanghanki taramada da AIDS to narak patagi laikhidraba sigi mafamda birit ani tumina lai leptuna kai khumnaba utki Framework Agreement Congress Party ki matamda toramani maduda kari yauri haiba BJP lengang na khangdri haina se minister na phongdok ke wafam adu yamna daite yawda wafam ni haina hanaga deputy se minister gai khangam na phongdokre loina na bahakpu naga taba mafam singda boycott tawre haidana UNC na thamlangli ba wafam sing asi sem sabada MLA khara yarom gadaba mali haina gai khangam na signa ba phongdokre Framework Agreement miyam na khanglu haidana Congress Party na paring nai na satrak ko wakani phangga mari leinena ngasi sagolban moirang leirak basinda leiba laining thau khamlang ba sanglenda pangthokeba wakan infam wapam sing asi phongdokhibani mioi marphurom na tinkiba sagolban block congress committee na sindana pangthokhiba mifam adada gaikha ngamna hai Congress Party na laingak paringi matamda framework agreement torambani maduda Congress Party na tumina leiraga hojikta laingak paidra karigi iho sagalibana haina se minister na phongdokwa si aran ba wapamni center da BJP laingak leiraba matamda Framework Agreement asi tawkibani loina matam atuda Manipur ge lengak pairaba Congress Party tumina leithok patawkhide Center da satana Framework Agreement ki akupa warol khanghallo haidana takna dona lakhibani haiki nakalamaram da minister na Framework Agreement da kari yauri haiba khangdi hairi BJP ki president na Manipur kaibe wafam yaudi hairi amaram da atopa BJP ki lusingma singna tongan wafam kaya ma hairi basina hena samam na le haiki gai khangam na makata UNC na mahakpu boycott tawre hari basi
Manipuri ama oina Manipur sokpa yaroi haina laubagi ra haiba wahang hangke loinana se minister oining bagi leibak ningba sabani haibana singba wafam kaya UNC na thamlang liba si rolling natraka opposition leiba MLA ga tanaraga irakpa mali haina singna basu phongdoki मधुने पर फांग जाने से अकोन हजबनी एग्रीमेंट मनु याव पोत करिनो है बने है आई मणिपुरी या मणिपुर सोपिया दे सुको मसुलान मरे बना बना ने खंदे अकोन एसवाई से लेबा अनि पुकले बनी खरा अपु इसे ओबे लोरे खंदे अकोन बरता कोई कोट बनी बोरो न ड्राप ओसे याव मदम माना नाम साजिब से बेबान छिप साजिब से मास इज द विनिंग वेक द विनिंग Nilai kerana dalam tuan dan apa, atau yang itu kami nak bergerak kau ini pemansan daya. State abagi assembly bikhal gidabak sub continent ni hari balai bak asigi prime minister na hanjin kontra liparak hanna Gujarat satpa asi kai ni ngai ni prime minister office ama Gujarat hang baga samman nari hai na hanagi se minister okram ibo bina fong dokre loina na prime minister ama na asum na satpa asi Narendra Modi na han boirang gani hai na su okram ibo bina fong dokre framework agreement miam da khangal hai da ngasi sagolban moirang lerak masin da leiba lining thau khamlang basang ne da pangthok ki wakan infam da wafam sing asi okram ibo bina fong dokhi bani mahang na hai Manipur ki ngam khai matang da karigam bahiram amatta da compromise tawroi haibasi Congress party ki lengdraba firem ni yamna sensitive oiba issue da manung mapan khai na miam da khanghan daba dagi Congress party na khongsang sangsin bahorakpani masida political ki khutong saban lawbugumna BJP party na uriba se laibak thibini haiba ga loina na BJP laigak na XS policy haina toina laurabasu ngasi phawpa sel amata awang no po lamdam gi sanction tawba leitri haina phongdokhi ngasi gi wakan infam aduga mari leina na MPCC gi general secretary su uriba Sogolban AC gi MLA RK imona hai Initian ayam gi waroshin purakoda Manipur lainga khanghan lamdaba tawroi framework agreement Manipur sokpa yaba wafam yawgi haina BJP ki national general secretary Ram Madhav na phongdok lamba adu tabda nungairabasu mahakna kari authority oiribage Home Minister Pauba framework agreement ki matanda khangdi haikiba laikrabani haina phongdokhi BJP na saswan paiba targadi within 48 hours economic blockade hangdoke haibsibu masi NSN ayam haiba tari UNC se khulai oina sinaraga economic blockade se sabti paina bana season na bani haibada haiman ba thokadra unda khaniyembiyo ikai bi masagi state Gujarat ta Bharat apumba mahadesh ki prime minister amana madugi assembly election dagu more than 38 times what khom chatpisi ikai ningai ne ba seba hanagi prime minister amda chatte amuka anika chapade hena satye adra ma hujik tumba yadre ba prime minister ki office Gujarat ta hangne ba ada masaji dom laire ba jikseba ILP ki iho asigi damak haujik miyamna lawmi nagadaba khongthang amasung lalong haiba hiramda nomi goiba People Convention pangthokare People Convention adu JCLPS na sinduna konung lampak lai balamyan masongle da pangthokibani convention atu da saruk yaki wagang loi singna matamamada himat singna state asida sanaramba pass system lokthokibani fast lokthokibana maram oiraga ising isawgom lamdam asida mitokya sanglakibani haujiksu sanglak paleptri matam asida sawkatpa puragna bani haiduna mapalangi company kayaga yanase kayada kuyek pinari Yanaba sing aduna yelhongai digile jaraklaba mafam singda factory sing linkhanaba mapalam digi mi pusilakpa mioi sing aduna maram oraga laijariba yelhong mi singda amukta hena awaba piragani ILP yasi maitei tangkol kuki sing taginate miam pumbagini laingak asina sakot thorangi wa di ngangli laijaraba yelhong mi sing kanana bagi wa di ngangde maram asina yelhong mi kalhauna bagi aina ma sema mathau tai haiba wafam thamnaki Convention atu lamdam asida lairiba sing amasung tamgi mioi sing amadi tongan ba organization singi mihu sing na saruk yaki loina convention atu ki moderator na Impact News ki editor in chief Yumnam Rupasandran oiki convention atu da sing amasung tamda lairiba puruk khuding makna ILP khongjang da saruk yamina ba lakadore baning tham mifamda puruk khuding makna yaba ILP ki bill puthokari haina laingang na December Nepal phawda laukthokpa laingang na laukthokpa ngamdrabadi December tang 16 digi akan ba khongjang sangsinba haibana singba Warep Singh Lauki. Convention atu da Lauki ba Warep Singh adu se Minister and Verenda memorandum amoina pisin batasu yanaki. Mayam no pundana tongan ba community leaders singa
wari batai sadna leiba Manipur ki tangai fataba inline permit system ama natra masiga manaba law masala bagi tangai fataba se koi understanding ama leminar marina aban consensus toiba tabudu kada base year 1951 toiba adu makangi inline permit system or law ma masima koi dakar point the issue of the inline permit system is not only that particular atung dasal ko targati malisu foreigner singani that means Manipuri or Maitai kapta Manipur pre-merger political status hanjena but the coalition for indigenous rights campaign sirkana khongsang kya sang sileba sig saruka moina lamdam sida tholi ba thodo wathok sing loisin ba India government warol tare jaw pasero la ba pisin na honari zero la sipisin thegi mangoina na tha ani ki manungda miam gi oi ba pam pam da phongtok pina ba the coalition for indigenous rights campaign sirkana afil torkli Manipur Press Club ta paumi singa unabda sirkagi convener Thoksom Somarendro na haikibada sahi lising ani henbagi puari leizaba Manipur na India da tindrigi mamang da leiramba piba madu hanjina ba sirkana tha kunit palom lamdam sigi mafam kya da campaign tawtuna lagli bani asiguma piba masi hanjina ba sirkana India government da proposal lama thana ba thorang tawri proposal asida demand tare yauri demand sing adu di ahan bada Manipur da tholiba armed conflict asi loisin kata bani ani subada India government na Manipur India ki conflict asi political issue ni hainal khangduna solution purak na bhona gada bani ahum subada Manipur ki puari mani political status masak khangada bani mari subada Manipur da law kaina leptana sangsel liba mitop sing thingna ba regulation ama thamgada bani manga subada Manipur ki natural resources sing lokthok pa haibase pre-merger agreement hanjindri ba phawba lepkada bani taruk subada Commonwealth Games da Manipur bu India ki tangjabagi mahutta tongan ba state amoina saruk yahan kada bani masida Manipur ki puari khangba United Kingdom na third party oina kut thingjin kada bani amadi tare subada lamnam sigi phurup singi upper house ama thamdana phurup khuding da bihut lehenduna manaba khunai sagana ba khona bada thabak paikhat kada bani haibani hariba demand sing asi phanghan ba haibasi lamdam sida pre-merger agreement status hanjin hanba sangi maram aduna lamdam sigi miyam na tha ani ki manung da demand tare asi khananani ne duna apam pam da phongtok pirau miyang apam pam da ki matung da mifam phamdana India ma di Manipur government da demand sing asi pisin ba sem sare haiki thabak singse solution purake hairagadi pre-merger port ke status da hanjilakanda hujik laiba issue khurimak tun tribe ki issue oro adagi ILP issue ki oro hosi loina ba khoi masigi post tadragadi ILP phangagasu adi sidun tribe oiragasu hoidagi awaba si kopang moida budu laibanina sarkana miyam na thamjare bisate nate hai phim da hanjilakadi akhoida hosi thengnariba issue khurimak se khoi ngakthokpa ngangani demand singa se miyam na tha ani changna khandhabiraga haitare sarkada pau pipira ganda akhoni madu semdok chintin torokanda miyamgi mofto amuk January gi 31st da adubo do khomjil lakanda joba miyamgi phamam torokanda demand sing asi reaffirm torokanda khoi gi keno da government of India da purpose to bana khoi lemna ben Kanglaipak Students Association KS in Lengakta Manipur official language say 1997 nang na semdok na Manipuri role harga Bengali mayeng oiriba si maitei mayek to ontok kada bani haibu wafam tamlagli Segar hotel iba mahir lobasigi office da paumi singa unabda lobasigi president and second na lamdamaski kanglai lol maitei mayek ase lengang na yangsen bita badagi tamna mang tharagli school singda maitei mayek tamlak padagi Bengali script kaunaragli adubu tangai mak phadana graduate ki thak pawda MIL ase compulsory ohen balengak na honaga dabani haiki mahiroi singna tamnari ba Manipuri lairik ki syllabus pu sada hubudra lamdamasigi puari ga mari leina ba regional context ta yenglaga semba yana ba national curriculum framework ta yahona ba mari leina ba singna honaga dabani MPSC oirabasu department khuding makki thabak lawda Manipuri lolbu iba amasung pabagi test yahon ga dabani haina setanna makhata ki Manipur asida graduate level hawa Manipuri compulsory ohen ga dabani amasung travel ichinau gi oina state na recognize torba travel dialects logba yabagi khudong saba pigadabani library da leiriba lyric sing asi maitei mekta translate tawduna hojik leiriba transition period asibu gap lehendana ba hona bigadabani amasung Manipur government gi official language oina Manipuri asi file process amasung notification thokpada Manipuri language asi ohengadabani governor and CM memorandum pirani pirga understanding laktara gadi pare lakta taragadi kese goba chapchaba torkone Tribal Affairs and Hills Department the Commissioner na Tauriba corruption amasung nepotism da tribal gi luk kharana
Kankhana Honaduna Tribal Research and Institute TRI Deputy Director की पोस्टा नियम सुमन खलप मियोय अबो अपॉइंटमेंट पीदना नमसिंदुना थमदुना मियोय अबकी कैरियर हाट पीबकी थोंगसी असुमदे हाइना ऑल मणिपुर स्टूडेंट्स यूनियन एम सुगिसेरो लमना मराल सिरकली असुमबदा तौगनी हाइना पालिब लेगाक असिनासु डिपार्टमेंट असिगी अरानबा थोंगसी तुमिना येंगदुना लैसिनबिगिनो हाइना फोंगदोरपगा लोइना हिरमसिगी मतंगदा अकन मियेंग संगबिदुना TRI की पीथोक्तुना लेरिबा अपॉइंटमेंट अथुबा मतंदा पीथोकपियो हाइनासु सेरोल सिना मखा तारकली रेवेन्यू मिनिस्टर की मियेंग मखादा अनोबा मॉडल अमा ओइना डिपार्टमेंट असिगी नौना खल्लबा सब डिप्यूटी कलेक्टर सिंगी पोस्टिंग लॉटरी तौदुना मसा मसादा खलहनख्रे अनोबा मॉडल असिना ट्रांसफर अमदी पोस्टिंग की मतंगदा सेंजा थुमजा तौबा असिदगी साउना कनबा ngamlakani हाइना रेवेन्यू मिनिस्टर कराम श्यामना फोंदोखरे ऑल सेक्रेटरीट कॉन्फ्रेंस हॉल पांगतोकिबा थोरम अदुदा नुपी तरातरे यावरा नौना खलबा SDC निफुनिफाना लॉटरी दा लोकलकपा मागी पोस्टिंग मफम सिंग लाउथोकी SDC निफुनिफान की मनंगदा नुपा सिंगदा सिंगी मफम सिंगदा पोस्टिंग पीरबसु अहानबा मॉडल ओइबना नुपी कैंडिडेट तरातरे ती सिंगी ओइना कांगपोपी की सेंटर अहुम खक यावना तंपाकी मफम सिंगदा पोस्टिंग सत्पकी खुदोंग साबा पीकी हिरमसगी मतंगदा रेवेन्यू मिनिस्टर ना पॉलिसी असगी मतुंगिना SDC अमना मागी पोस्टिंग मफम अदुदा यामद्रबदा सही अनिदगी तादना लेगदबनी माना तारिबा पोस्टिंग मफम सिंगदा नियम सुमना थबक तौनबा हाइखिबा लोइना डिपार्टमेंट असिगी ओइबा दायित्व लेबा थबक सिंग अफबा थबक तोरकपा मी सिंगदा सिनगनी हाइना पुंग थौगतखि प्राइम मिनिस्टर ना संदा थुंदा तौदबा लेबाक ओहेनगनी हाइना लेबाक मियामदा पिरिबा पाउजेल अमदी सी मिनिस्टर एन बिरेना थमलिबा आशा सिगी तुंग इनबो ओइना खोंथांग असि लौकतपनी माना पामा मफम सिंगदा पोस्टिंग ताहनबियु हाइदना सेल पिजनबगी थोंग असिना पैसा सानबगी असौबा लंबी अम ओइरिबा असिदगी अनौबा खोंथांग असिना चावना कानबा ngamlakani हाइखि पोटेंशियल लेबा लमदम असिगी नहारोल कया संजा थुमजाना मरम ओइरगा नौबनौबगी मांगसिलकली संजा थुमजा लैतबा अवनबा मणिपुर अम ओइनबगीदबा अखोय पुनमकी असौबा दायित्व लै अखोय पुन संजा थुमजागे मायोक्ता लेमिनरसि हाइना महांगना फोंदोखि ngasigi थरमददा रेवेन्यू कमिश्नर TS चित्तरंजन IAS सु सरुक्याखि मणिपुर याम पिकपनी मणिपुर दा थबक तौबसे कैसु अरुब नते एनीवेयर दा सटकदबनी नोइना ngसाइगी अमद हाइरुब मयामदुगी अपामबदो ईश्वरना पिराबने न खल्लगा नोइना नोइगी ट्रांसफर पोस्टिंग से नोइना खंजगदबनी मसीदा यागदबनी पॉलिसी की मतुंगिना मिनिमम द 2 years दे नोइ विथ सैक्रिफाइस प्रजा मणिपुर प्रजा के इंटरेस्ट दा थबक तौगदबनी अखोइसी लेबा की पॉलिसी दा प्रोग्राम दा सासोन तौगदबदा नोई मैम की ट्रांसफर पोस्टिंग दा कोई कोक ngau लेरे अदे आई मीसे सिदा मफम जाबदा थंबियो खोपियो अदु तौबियो न तौरगा लेरे सुमबी सनबी सिंगसे होंगटोपगी अदि तंगाई फदबदु खंजरगा पॉलिसी मोइना पुथोकने मतंसासिदा ब्रेक अमलौसगे ब्रेक की मतुंगदा इंटरनेशनल मार्केट लुपा करोड़ 3 लाख 9 ओइगदबा सनागी बिस्कुसिंग कस्टम डिवीजन इम्फाल न फगत की पाव अमदी मणिपुर मसुंग मालंगी तोंगान बा ई पाव सिंग पुतुन लाक्सगे इंपैक्ट न्यूज पुमियंग तादन लेबियो मयाम अमुकन तराम नौसरी बुलेटिन असके मखाता पाव मयामदा पिजरी कस्टम्स डिवीजन इम्फाल इंटरनेशनल मार्केट लुपा करोड़ 3 लाख 9 ओइगदबा सनाका लोइनेना सना अदु पुरम मियोय अमा फागत पंगम खरे फागलबा मियोय अदुगी ममिंग MD जकारिया सही कुंतरुक अपोपगी ममिंग MD अलीमुद्दीन कवी लिलोंग पुलिस स्टेशन की मनुंग सना लेबा लिलोंग कालाई खोंग दगिनी पुन्न किलोग्राम कुंतरुक ग्राम सनी हुंफु ओइगदबा गोल्ड बिस्कुट साम याकैनि फान की सना अदु मार्टी भेन अमदा यामना हाई सिंगना लोसिंदना पुरमबनी मार्टी भेन अदु लिलोंग हरबी लो मंगादगी MD सिराजुर लेहेमन कौबा अमगिनी हाइरी फारब सना अमदी सना अदु पुरम मियोय अदु ngasi संगाफुमदा लेबा कस्टम्स डिवीजन इम्फाल की ऑफिस दा पाउमी सिंगी ममांगदा पुथोकी कस्टम्स डिवीजन इम्फाल की डिप्यूटी कमिश्नर गाइखोनलुंग पानमैना पाउमी सिंगदा फोंदरकपदा कस्टम्स डिवीजन इम्फाल की मखादा लेबा डिविजनल प्रिवेंटिव फोर्स की SP ने लुसिंगबा टीम ना लुसिंगबा लोइनना फलेल कस्टम्स डिवीजन के ऑफिसर यावबा टीम अमने ngarang नवेम्बर 19 की दुमिदा वायरम पुंग मंगा ताबा दुआइदा थाजब याबा पाव फंगबदगी टेक्नोपल पुलिस स्टेशन की मनुंग सना लोकसाउदा म्यांमार रोमदगी वैन अमदा यामलब सना पुथोकरी हाइबगी थीब हुंबगी थबक सथबदा मोर्टी वैन रजिस्ट्रेशन नंबर MN05A9641 फागतकी मखाताना वैन अदुदा थीब हुंबगी थबक सथबदा सना बिस्किट साम यांकनिपान अदु गाड़ी मखागी सरुक्ता याम हाई सिंगना लोचिंदना पुरमनी हाइना डिप्यूटी कमिश्नर मखाताकी सना सिंह अदु म्यांमार रोमदगी पुरकलगा इंडिया के तोगान मेट्रो सिटी सिंगदा पुथोकना बहनरमनी हाइरी Mr. Zakaria was driving Maruti van
He was detained on suspicion of carrying smuggled gold. He, along with his vehicle, were detained and brought to this head office, Customs Division Office, Imphal. Later in the evening, during the course of rummaging and checking of his vehicles, the officers detected and recovered 158 gold biscuits of foreign origin, weighing more than 26 kilograms. The total value of the seized gold is approximately 7.7 crores. There has been a trend of gold smuggling in Imphal during the last 6-7 months. Border Security Force BSF ki yakai humdai suba Rising Day thorong ngasi koring ita leba Sector Headquarters BSF CI Operations Manipur ki campus ta pangthokre Rising Day ki thorong masi ka mari laina na nominee subna sathagata ba BSF mela ngasi Education Minister Thoksom Ratesh Yamna hangtokre BSF Battalion Mari Haibadi Battalion number 4954 93 amadi 111 na pun sinduna pangthokre thorong matuda BSF ke tongan battalion gi stall sing amadi cultural events singna Rising Day ki mapungoi besar oiki Tharamadu ko mari lain na Minister Thoksom Ratesh Yamna BSF na laiba ka sige ngamkhai ngang na bahona bada mapungoi bethodang lori ba sida pen phongkokhi Tharamadu ko mari lain na BSF Counter Insurgency Operation Manipur amadi Nagaland ki Deputy Inspector General Angom Samuna Paumi Singa una bada haiki bada BSF asi subnagi battalion kun mga ka loina na kumza lising masa apan humpu mga da lingkat khibani Hojekti NDRF ki battalion ahum yauna force asi battalion samag marfu mga sure BSF na Indo-Pakistan, Indo-Bangladesh, samadi Jammu and Kashmir da lairiba line of control da army ke loina nangam khai ngakli. Masida natana Manipur amadi Nagaland yauna Indo-Myanmar gi ngak gi thogdang lorong ki adubu India government ki policy ma ki makada kumza lising ani ahumda Indo-Myanmar ngam khai ngak gi thogdang lokthokibani. Kumza lising masapan humdra humdoida Manipur Rifles ki ahum suba madi mari suba battalion bo BSF ta on kibani masimag lamdam sike sautok saningai haina DIC asina makata ki. BSF की रोल मैम खंबीरे अखोई चाउख्रबा भारत से मसी ngak sen bai thabak se han mamang dei sahi yankai nithoi mamang dei hona अखोई ngak sen na dum laina bu yam difficult area marubhumi adegi ising leiba adei unyam taba dum jaga ra sumaina yam difficult area da ngak sen na tawri ngasi ma अखोई मैम nungaina अखोई chanti one leiba ngami si BSF की contribution moina sahi kya ngak sen lakpagi ni aduna ngasi gi makoi gi rejing de numin sira ai tarap tagi yamna nungaiba aphaba paujel kya ma moida ya pha paujel kya ma pijeri tungda so akoi chaukro bharat leibak si ngak pagi achoba thodang lorei si hene na mai pak na phajana ngak pangam mo isnu Indo Myanmar border si hana BSF na ngami lahning bagi wani lakpaya bagi mamidi yamna sami hunji pawadi tongan ba force ama ngahan gadabani haina mafam kaya dagi pressure kanna piri yamna thuna Assam rifle dagi border ngak pagi se atopa tongan ba force amada phangakpaya bagi chances yam Handak sahida thokliba ising isaw da awa bataraba singbo mateng pangna na batongan tongan ba lup anina si Minister Relief Fund lupa lak amaga lising kun matoy sawnga temgang kre Manipur Government Higher Secondary Lecturers Welfare Association lupa lak amaga lising tara amasung visually impaired or ba miyo single lup amana lupa lising tara matoy sawnga temgang kibani ngasi si Minister ki Secretary lup ani gi mihut singna si Minister Masada Senpam singa si kusina ki amadi si Minister su thagat pa phongdoki Anthropogenic impact and their management options in the Indian Himalayan ecosystem Imphal River haibat hiramda ngasitiki tha asigi ahum phawba sathagada balamdam asigi stakeholders singoiba training workshop cum field consultation meeting ma hawdokre Lamphel pataleba Council of Scientific and Industrial Research Northeast Institute of Science and Technology na sinduna pangthokiba thoram asida institute asigi principal scientist Dr. S.B. Kumar haikibada Himalayan region ki tongan fam singda lariba pibam soklaba torial manga sengana ba thorangi saruk ama oina thoram masi pangthokpani Northeast ki oina Arunachal Pradesh ki mathangda Manipur ki oina Imphal torial so pibam sokselaba singi manungda salibani pibam solaba Imphal torial ase National Mission on Himalayan Studies project ki makada mathau taba equipment sing install tauba water flow kayam lairi haibna singba khangdokda ba to honaga doribani thorang ase sahi ohung ki manungda loisinna ba honagani Adubu mathau tarabdi sahi manga sang ni yang silaba matung the India government amadi Manipur government the report thagat kani report adu matung ina tutorial samjin sajin gi thabak na government na pakhat kadabani loina project asida ising isaw amadi landslide ki kanna ba miyam da kanara ba upal wafal sing thahan bagi thorang su yauri haiki
field chatna koi gi equipment ma'am install tawdana magi water land flow cam lay magi sediment load lakpa gi water gi dynamics machine install tor matung da koi khon na bagi koi madugi monitoring koi tawjagani yamna toina ising chawdana flood thoiba damage of properties ma'am ama gi mi bigi life mangiba ma'am sing si karamba maru factor ma'am sing su identify tor matung da karmai tawdana koi gi manipur gi leiba flood ki natragna watershed area single landslide tor ma'am sing si gi best solution porakadagi habido koi ngasi gi mifam se khanar matung da koi madu koi project implementation gi part moina koi adum discuss tawjagani umang yandana tawri ma'am sing si koi gi yandana na bagi atopa alternative source moina aromatic plants kumba medicinal plants kumba thar matung da mkhoi je income generation to bagi alternate livelihood akoi material kharpina na bagi koi yam chaw agenda ma koi program si yaujari College of Nursing Rims ta laleba sahi 2018 dagi MSc Nursing course hangtolagani haina Nursing College of Nursing Rims ki ngasi pangtokhiba lamp lighting and otaking ceremony ta Rims ki director Professor A Santa Singh President Gwarol Piraduna phongdokhre ngasi Rims ki Jubilee Hall la pangtokhiba tharamada da Deputy Chief Minister Y Joy Kumar Manipur University ki Controller of Examination Professor N Ibotobi College of Nursing AIMS New Delhi ki Principal Dr. Manju Bhasta amadi College of Nursing Rims ki Principal Professor S. Jamuna Devi Susaruk Yaki loinana Medical Dental amadi College of Nursing official staff amasung mahiroi sing na saruk yaki first year batch ki mahiroi sing adu oja sing na wasak lauhan ki Thaubal Forest Range ki manung sana laiba kaksing khonogi akoi bada laiba pat sing da thaklamba usek lang manga phakat kre Langsing ado kaksing range police officer and munal gi ming makada tim mamana kaksing khonogi moirang kompar amasung tangjing khonogi khongyam pat taki phagat khibani mahamadu da langsing ado phagalaba matung tim aduna lausi pat kharung pat khoidum pat amasung pumlen pat su sek langsing leibra haina tijin ki tiba humba da lang thalaba mioi sing di phagat pa ngamkhide Dangmai Kaikong Organization Assam Nagaland amasung Manipur ki President oiramba di Lungpuibi na masagi anaba manigi November 25 da laikidaba ngasi namdulong Imphal da laiba Dangmai Kaikong Organization ki head office da wa phongtok ki tharma papang thokre haina Dangmai Kaikong Organization Assam Nagaland amasung Manipur na thadrok pasero lamada pause lagli di Lungpuibi na laikidaba da imung manung na nangniba wa da so organization asina saruk yari haina serola sina khangalagli Thabam amasumna sathakataba humdrani palak suba nupilal ningsing tharam nupilal Memorial Association Manipur na sinduna ngasi association asi ke tera kaite da lebe head office da balloon fahenduna hogdokre hogdopagi tharamada da thongna phabi layoi khrabi ima singi wafam da hai lai katun kai khumna botki ngasi December amadagi December 38 phawba thabam amasumna sathakatari ba thorongi manung sana numit tarani sathakataba nupilal ningsing flag host tawpagi tharam amasu hogdoktuna nupilal ima singbu ikai khumna ki Haukiba November 16 Imphal District ki manung san sieliba Kongba Turel da tawthar ki banupa amagi asi baksang tambal kong maya di lokhat ki bado porompat ki zenem smoke ta postmortem tarwa matung asi phawba ka na matana claim torok ta badagi district magistrate Imphal na hayeng December ani gi nungthil pung ani gi matungda mathau mangam pangtholagani haina sero lamada khanghalakli hauzik ngasi nomagi sanam ki pawda Mapan suba is zone softball championship ngasi ki Manipur na yobu oidna Khumalapa sports complex ta pangthok pa haukre Manipur Softball Association sinduna pangthok pa haukiba is zone softball championship asida Manipur Orissa madi West Bengal na nupi ki championship asida saruk yabaga loina nupa ki group A da Manipur Bihar amasung Assam na saruk yabaga loina group B dina Orissa Nagaland amadi West Bengal ki team sing saruk yari ngasi Khumalapa sports complex ta pangthok ki ba championship asiga hongdop ki thoramada da Kevin PD Minister K. Syam, Youth Affairs and Sports ki Director and Pravin IAS, Manipur Olympic Association ki Secretary Sunil Ilangba madi Manipur Olympic Association ki President T.S. Mahendra Pratap IAS kaloina na association ki masak nara bamioi kaya na thoram at saruk yaki ngasi championship basigi nupagi ahal masana ki leg match amada Manipur na saboran mari da maiti ba piki ba kaloina nupi ki ahal leg tana Orissa na Manipur boran mari da maiti ba pibangam ki ngasi championship asigi hogdopagi thoramada da RK Sonata Vidyalaya hautal gi mahiro yabdi Nepal gi nupi masa sanore singna makoi gi nat ki oiba thoram amasu utki adu Manipur gi sanaroi sing se God gifted player haitare ishorna pithorok badona tawbo adu ji aina Sunil Sahib gi khangba kanda Olympian pick rubber state around 28 lakhs mukhak laibasida
Olympian Taratret Putwe, Adu international player at the 1000 Yimatek Putwe, Natabu consider at the Aquarium surprise, Angakwama field away. At the Manipur say, Yam Sengna Haragati, Manipur State sports capital of India. India is sports capital when identified how we are. All Manipur Gymnasium Welfare Association na sindona taruk subab manista Manipur Khamba state level bodybuilding championship salibadi sevar mapandagi gym hall pangtholagani hairi association asida athlete toraba gym singna thasi nipan phawbada form pisin ba yagani hairi amaromda All Manipur Gymnastics Association na sindona December kulum doidi kunmanga phawba kumala pas indoor stadium da kunham apan suba junior and senior men and women artistic amadi anirak suba aerobic gymnastics state level championship pangtholagani hairi AMGA Athlete Toba Club amadi unit singna birth certificate natraga Aadhaar card ki copy amadi lupa chani galonina gymnastic ki list December 15 phawbada AMGA ge general secretary ta pisin ba yakani hairi Salai Holdings Private Limited ki nauna phongba income jala sini tarani pa calendar ma company asige chairman Nareng Bam Samarjina launch tawkre sagol ban tera lokra pom nei kai da leiba Salai loisang da pangthoke ba thoramadu da chairman Samarjina Difference of self-reliance haiba thimda phongliba calendar asina sahi kungi manungda mipan tangdaba Manipur ma oinaba gedabang solai na thamliba asanba ming asigi note hena haplagani haiki nakalamaromda All Manipur Football Association na masak kanglaba Kripsa Women Football Club Noremthong hairamba adu Salai Kripsa Women Football Club tera lokrapam ne kai haina ming tholagani haina su Kripsa gi Vice President Ahong Sangmo Rupabon na laukthokre Salai Holdings da pangthok pathoramatu da Rupobanna Salai na sponsor tawbadagi football club asi hena standard oiraktuna All India Women Football League ta saruk yaba gamlak pasidagi club asigi members singna kayara kana mifam phamlaba matungda ware basi lorok pani haiki panba yai AIWFL da saruk yariba Kripsa team na play ahum sanaki bagi manungda Punjab Maharashtra amadi sai team sing maiti ba piram kibani amadi hayeng Delhi ga lamba tawnaraga dori bani league asigi champion oraglaba club asigi player amamda lupa lising kun pun thokopo ina pigani haina so chairman Samarjina lauthokiba laikrabani Saikhom Mirabai Sanuna United States ki Anaimda Pangthokiba World Weightlifting Championship the gold medal lorokpada Semination Nongthon Birena Thagat pa Phongdoragli Semination Thadrok Pasero Laman Hai Mirabai na India ki oina World Championship asida anirak subo ina gold lobo ngamlakpada state asina Sautok Saba Phawi Masina lamdam asida sports ki powerhouse ni haibda nahona na tagli amadi Manipur ase lebak asi sports ki capital ni haina loiba haina loba yari haina su Phongdoragli Saikhom Mirabai Sanu Manipur Legislative Assembly Speaker Yumnang Khamsana su Serolama da Thagat pa Phongdoragli Mirabai Sanu ki tungda lakada ba future da su hena mai pakpa gamna sanu haina su Speaker ge serula sina pauzelakli amaromda Shiv Sena Manipur State Unit da su Mirabai na gold medal lorok pada Thagat pa Phongdoragli Arobida bulletin asigi headline samhuna miyam da thamjagi Habagama Tobada Daita Yaw Mapung Pana Tobi Culture Stevens the late Tabagum Tori Haina Minister Nonton of Birena Pen the Bapongoro. Framework Agreement Kari Yawi Kang behind a Minister of Fondok Wafamado Yamna Daita Yaw of Wafam behind a like Kang. ILP ki bill putokani haina lengang na December nipan phawda laukok thabadi akan makong sang selagani haina singtam apun ba people's convention warin lokri Manipur bu pre-martial political status ta hanjin hanna ba warol tare jawba memorandum ama sirkana center da pisin kadori Manipur ki puari da ahan bo ine SDC singi posting mafam lottery tawdana masa da khalantre
इंटरनेशनल मार्केट लुपा करोड़ तरह लाख 8 होगी सना के बिस्कुट चाम 59 कस्टम्स डिवीजन इम्फाल फागत